ngasi numida waram phongkiba tongan ba Manipuri siphongsing amasum thokiba thawdo wathok singdigi maruoibe I pausing khongasaraga Manipur top channel gi mekerigi myamna thamjagi Ahanbada Supreme Court na mikhal gi mangoinana political party singna candidate singi criminal history phongna ba khankhre Swini upade kauba lawyer amana candidate singi criminal case singi detail adu phone ba Supreme Court khangalakhiba PIL amagi matung ina India gi Chief Justice NB Ramana yauna Justice AS Bopal na amadi Justice Himakolina saba Supreme Court ki apun bench na election commission da pauktak piduna political party singna candidate singa mari leinaba criminal case singi detail singa madi candidate adubu select tawkhibigi maram adusu makhoigi website ta phongnaba khankhre lawyer asina thangalakhiba PIL atunda palliba wafam singdi election gi ahanba tangak ki nomination hawkhre amadi political party sing amadi candidate singna court ki wayel sing asibudi ngakna satri candidate singi criminal history adu political party singi website ta phonghanaba wakat pegi mathakta poll panel da pauktak piduna politician khudimangna marik sumu wafam adu electronic print amadi social media ra phone baga loinana hairiba sigumba pauktak sing asi ngakna sataba party adugi president ki mathakta contempt case ama file tonaba PIL atuda taksin ki haina su phongdorakli atopa pawmana matam sangna lairik tamba phangdana lairiba mahairoi sing lairik laisu tamningbagi wakhalon polaktabagi mawongda laihauri MSF lanai mahailoi sing ayamba examination gi manaba mechanism puthokuna khonakre adubu lenga ki mahairoi singdadi hauju phawba exam tawdana lairi haina Manipur Student Federation MSF ki General Secretary Hizam Rosana Thadorakpa Serol amada phongdorakli Serol asina hai aikhoi larik ningthina tamsi haina Manipur Student Federation MSF na lisang sina sathaduna ngasi phawba lakli COVID-19 laina laiset asiga mari lainana mahairoi singna mai masing ningthina tamba phangdraba mahairoi singda class 1 digi 8 fawa physical classing asibu athingba laikhibana maram oiraga government mahairoi singda ningthina mahi tamba phangdana laire maram asina MSF na mahairoi singi yum da satuna mahairoi sing una kiamadi mahairoi singi mama mapa singas unaduna wari sanarubagi wafam sing miamda phongdoksari loinana Kaksin Khulen Union High School gi ojasu yahon ki haina pausina su phongdorakli amaromdana miyam gi thawgal tawge tholaklabasingna ainingakna thabak tawdragadi karamna afaba khunai ama purakadoribano Rameswar lamdamasida miyam gi thawgal tawge haina tholaklibasingna ain longakna thabak tawdragadi mataw karamna lamdamasida afaba khunai ama purakadoribano haina Kaksin AC gi MLA mayanglamam Rameswar na phongdokre ngasi Manipur Press Club ta pangthokpa pawge mifam amada Rameswar na makhatana hai lakadoriba mikhal matungda sahi manga asi afaba Manipur afaba khonai ohensi hairabadi lengak semada saruk yagadoriba mihut sing corruption free oiba criminal case ta senadaba afaba lenga ama ohensi Kaksin AC gi hanagi MLA Yengkhom Surchandra criminal case kharada senabagi paukse singda yaure hana MLA oiramba mahakpu disqualify tawraga ehakna MLA oirakibagi wari miyamna khangle masagi leijaba lanthum puthokningdaba ainingakdaba mi ama disqualify tawraga second taba Eingonda MLA Oihalakpasi Puwari da Ahanbani mangna hai Surchandra na Kaksin AC gi lairik hairaba miyam lana puduna salamba sing asidi miyamna khangle asigumba ainingakdaba lobu izat tawdaba masagi aningba apamra thabak tawba masagi kanabata sinba rajniti Manipurdagi muthalasi loinana lakadoriba mikhalda asigumba miyoi singasi party khudingmaktagi laktanaba hotnabinaba appeal tawraduna haujuk mahaki case asi miyamgi mamangda asengba puthoktragadi mahakna miyamgi sako thorang tawgani haina nganglibasi ngarang nahal pauchi da hairakpa mahaki case asina miyamna muna khangle hainasu pausina su phongdorakli amarumdana Manipur da sanglakpa khudima COVID-19 gi negative report loinarakadabani kerajo laiba asigi state kharada handakta COVID-19 gi case sing hengalakhiba asigi yengduna air passenger road passenger natragana kanagumba miyo ama hektana state asida sanglakpa matamda COVID-19 RRTS negative oire haibigi report sungsoi soidana loinarakadabani haina Manipur lenga ki health services ki director kerajo na thokpa warol amana hairi warol adugi matungina COVID-19 RT-PCR test negative oire haibigi report adu state asida sanglakpagi pung nifugani pangi manungna tawba test oigadabani hairiba sana kanun asi khudaktagi sana bahawragani hairi hanasu phongdorakli
लोइसिलक्पोइना तोपा पाउ खरना हाइरोक मिहात असुम वयल पुथो मी हात पद सेनबा NSA पालू हौजुक फाव खुलाई पुथोक्त्रिब करिगिनो JC इलेक्शन गमरी लेना ममांग से डिसेंबर 19 की अहिंग हाइरोक थोकीब खतना सैनबगी थौदोक लेखिद्रबा रोहित के असेंब असुम वयल सथौ हाइदन वकत मिफम फमख्रे पीएनडबगी खुलाव कयासु लाउख्रे रोहित मेसी गमरी लेना पुलिस ना फगतखिब MLA राधेश्याम की मनाउ नुपा याउना मियै तरुमक ngasi कोर्ट पुथोकदौरे हाइबा पाउ ताबदगी खुसाउनरबा नुपिसिंगना वकत मिफम फमख्रे JSC against the brutal killing of and Rohit Hairok Sinduna ngasi nungtil Hairok Part 2 Mayalekai Primary School ground Rohit ki misi esi ki aseng ba sumba royal PU miat pa madi miat pa season ki ba nongmai putho o haiduna miyamna wakat mi phampam ki wakat mi phamaduda Rohit miat ki sar sit athubuda thagalau lona yadaba khulai pai bising NSA tahalu miat asidi season ba nongmai athuba matamda putho o haiba khulauk sing su lauki wakat mi phamadura saruk yakibi taurangbam ongbi minana haikibada Rohit miata sizinakhiba khulai puthoktriba fawba madi senariba miyoi taru asigi mathakta ahakpa sairak pidriba fawba haibadi NSA pandriba fawba SARS thagatriba fawba ahenba akanba khongjang kya sangchinkhigani amasum mama amadi mapagi mamangmaktada nongmaina kaptuna hatu phikraba matungda karigi khulai phagat pangamdribano haki ningsing bayai GAC asina haukiba sahigi December thadagi democratic oiba khongjang kya sangsinduna lakli amadi ngarangsu Hairok police station da thomjanduna mihat parasiena ba khulai phagat pangamdraba Manipur police Hairok ta labiranu Hairok Prajana Hairok ngaksaragi haiduna Hairok police station da thomjanduna lambi thingduna pendabagi khulaw kyasu lawba laikhrabani अथेंग मतमदा JSC की म्यूटसिंग अमदि रोहित मेसी की SIT की ऑफिसर याउन वरी सानरब मतुंगदा पुलिस की मैकेडिगी मी हाट पद सिजनब खुलाई फगतलगने अमदि अतोप सिनब म्यूसिंग सु फगतलगने हाइदुना थाजबा थमलमब लैख्रबनि हाइनसु पाउसनसु फोंदोरकली लोइसिलक्पोइना तेंदकप पावमना AC ना सेंटर द साब फंगदबगी वाथो को हननब स्कीम सेमनब खंगनख्रे सुप्रीम कोर्ट ना AC सेंटर द साब फंगदबगी सिखिबा मियोइसिंगी ख्वाइदिगी अनौब डाटा पिखलंगनबा खंगनखिबगा लोइनना साबा फंगदबगी वाथो कोहननबा लेबा असिगी ओइबा स्कीम अमा सेमनबा खंगनखरारि ngasi chatakiba AC gi hearing the Chief Justice of India Justice NB Ramanana lusingba bench amana central government da haki leba asida sarai henbagi sikhiba leite supnadagi mi amakhak sikhiba du natana hairibu wafam asida kona thajaba yarabara hairibu wafam si kumja english ngani ga taraga manga dagina taraga taruki sarai henbagi report tagi ni hansu pausina su makhatana pali kona attorney general KK Venugopal na haiki state singna sara henbagi sikhiba migi report piraktabana leba sida sara henbadagi mi amata sikhide haigadori bara haina su hangki hari adu hausiko inadi paus matang se lusinjarage patoksa gibda sulki plan kiba kiya yours mem na ngakpi gane masum matamatam geba maru bi pausing su mem da lepalaitan update pizra kenasu channel sigi mekedi gi thamjari and thank you.